Manipuri NRC update tauba amadi census ki thabak thoram sing paikhat pada lamdam asigi mafam khudingmakta changba yaba neutral oiba mi sing khanduna pangthok Khallu haina People's Democratic Alliance PDA gi president Yumnam Joykumar na mari lenaba singi puning singsilakli naurem thongda leiba party asigi office mamang da pangthokiba wakan mi fam amada wafam masim hangna phungdokibani no NRC no census no normalcy no census NRC updation before census no IDP settlement no census haiba demanda party sigi thomi kayana sarukya duna pangthokiba wakat mi fam maduda mahangna hai lamdam asida census pangthok tringai de NRC update tawgadabani hairiba miyamgi kholaw asi party asina sum mapung phana saugatli adumoina mak leibak ani gi marakta buffer zone thambagum furup amaga changna bayadana leiriba fiba masida kamdongna kanana NRC tawgani haibase achaubu wahang ama oiri changna bayade haiduna masa masagi NRC census update tawnabagi fibam da laklabadi NRC amadi census tawbagi kanaba fangloi masina delimitation tawrakpa matamda tampaki mafam singda chauna kaiba kaya lakani maramaduna lamdam asida mapung phana tangdu leitaba purak tringai da NRC natraga census asi pangthokpa chumloi karigumba pangthokpa tarabasu atopa state tagi neutral oiba mi singna matik chaba security ka loinana pangthok hanbiu masa masagi furup ki tongan ba NRC update natraga census pangthok hanba yaroi haina su mahangna makata na phongdoki Akoina na tuyamna tunasu atai ko na kariani like thinking over political party atai so ko reach out toga tha chai anaki within kanoge August sogi mangchi da ko apun ba ma toga namuk so ko delimitation matang ko togi bane maduda kanoga Congress ka BJP ka lauya gite atai diloina lakane anak so ko na toga ne lauya da be adu lakpa ya tang toga punna pulaga ko swaitong na tomunagi haini su kali aduga ngasigi noina swaitong lobi ba kanu sigi opportunity si loga aina atai atopa party sin to reach out toni swaitong na koi na haiba koi party no ba phirep se masida munna tabi daga angtang khandabiu sumra ba do summi aina khala koi punna phamina ga adu koi na thamiba प्रसाद प्रपोजल से मसीद बेस होगा सेंटर दसु गवर्नर दसु कई दसु लोन में कोई मसीद तक अब तो मिले से